Mitai Maitaibu Indian Constituency Article 3421 gi manung channa Scheduled Tribe List channa bagi mass miss call campaign ngasi November kungi numityung bapung tarani thoidagi haukre haina Maitai Tribe Union na Thadorakpa Chirolamada Kangalakli Hariba Mass Miss Call Campaign Asida Miam gi mihutu oiriba MP MLA Minister VIP Bureaucrat Officer Political Party gi member khuding makna sarukya biduna 8732042511 Hariba number asida mipum khuding makna miss call pibina ba hairakli Manipuri gi Sanamahi lining gi fajaba machat amadi nat amasung culture singi matangda Governor Nusha Uikena Singthaba Fongdokibaga loina na state asi hana gi mahusa gi punsi da hanjilakna ba aikhoi khuding makna amata oina hotna mina si haina governor na appeal tawkhre wafama singa si hanwa Manipur Rifles manakta leiba lining thau Sanamahi sanglen da pangthokiba Sanamahi lining gi pokpa luhongba amasung korau nongaba gi thoram singi matangda Pangthokpa numit 15 gi workshop ke demonstration cum performance class haudokpa gi thoramda governor na phongdokibane thoramase lining thau Sanamahi temple board amasung Manipur University of Culture na sinduna lining laison amasung chatnabi gi matung ina pangthokpani thoramadu da governor na makha taraduna Manipur gi ariba matamdagi lairakpa Sanamahi lining ase Manipur gi mamal naidrabal lan amani Manipur gi asigumba lining nat amasung chatnabi ase India gi atopa mafam singda amata thengnaraktri haina state asigi nat amasung chatnabi singbu singthaba wafam sing phongdokhe loinana khunai ama leirabadi problem kharadi adum leigani haiba wafam thamladuna state ase chaukhatpagi lamjel da mangjil thaba ngamnaba peace amukhana puraktuna hanagi mahosagi punsida halaknaba ikhoi khuding makna amata oina changsin minaba mathau tai haina governor na phongdokhe thoramasi yaunaba governor na Thauram mafam da hek thunglabaga amaibi penasing na lining laison tawduna governor butaram na okhi kabui sangi kangbo amasung governor da lining laison amasung chatnabi gi matungina ikai khumna ba utkhi maitai nupi gi fijet laitenga loina na lakhiba governor na ima laimrel sidabi amasung lining thau Sanamahi da khoiram laba matung da governor na Sanamahi temple gi senglaba pukri mapalda lehaw leirel pambi amasu tharamki tungda leilengba Yupan thaba amasung maiba chingbagi thauram pangthoktuna thauram adu governor na hodokhe यही इस अवसर पर कहना चाहूंगी कि आप सभी प्रदेश में शांति सद्भाव भाईचारा प्रेम का भाव स्थापित करने में सहयोग करें किसी भी प्रकार की अफवाह पर विश्वास न करें प्रशासन एवं सुरक्षा बल को सहयोग करें और प्रदेश को पहले की तरह खुशहाल बनाने में सहयोग करें और मुझे विश्वास है ये सामूहिक शक्ति फिर से हमारे मणिपुर को एक नई विकास की दिशा में और लोगों के कल्याण के लिए हम सब लोग मिलकर पुनः इस दिशा में हम आगे बढ़ें और जो भी कुछ हमारे भाई बहनों के साथ जो कुछ भी हुआ है मेरी तो ईश्वर से यही प्रार्थना है कि उनको दुख को जल्दी से जल्दी हम उनको दुख से दूर करें और पुनः उन्हें जिस जिंदगी जी रहे थे पुनः उनके जीवन में नई खुशहाली आए आनंद आए और फिर से उनकी नई जीवन शुरुआत हो यही मेरी माँ सनामही माँ भगवान से प्रार्थना है कि ईश्वर सबको शक्ति दे